Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk lobirasi Thamoi Yaoramdre 8 suba tangka Nisa haibasi so angakpani malemda leiriba angakpa pot mayamgi manungda masu ama oina singthaba yaba jatni magi meyaisna kalliba nokningdana umsinduna leiraba chinbalbusu kathokduna pi taba makai nokhanba ngami nokcheningba kayabusu mapini ipak ona kaphan ngami masida sunatana isana pamjana tawba ngamdaba kaya amadi irai laina tohanba ngami kariguma matamdana thongnagi saklon lawduna miyoiba samasida leplei aduga kariguma matamdana mikithi amagi saklon lawduna chatli ngamba nisadugi mayaina wakhal tadri sanaga braden gana tawduna mabu braden gi hotel amada puduna lai ngambagi hotel na makoina leiriba bar ududagi khara dinak pahenbani adubu ngasi braden si haikol lekol gi director oiri haina laukthokhiba aduna mana mafam dura changuba matamda tongan ba irang ama tholakpa yabagi khudong chaba ama leibana magi do ina puduna lakpani ngambadi mani gi machani haina mayamda khangan ba leitribana office tu da leiriba staff amatana mabu masak khangdi sanasu kari dagi kumtharakpada face mask amaga loina na kumtharai mabu di leiriba pumbana masak khangba oibana tungda fataba thoktana ba haiduna masana cheksin tharang lokhatchabani Bradena ngambabu bet amada hiphalamnaga thanamlaba matung sanagi manakta lai makhoi ani famduna wari sanai horen hogalaga malakjarani nang hana halamge ga halamo yani sir ai dum ngairage ai thanta hanbada horen sir hoina hanglakradi pharak tarni aduna ai hogalapang haga dum ngairage madi pakna de hogaloi kayam henjingrage mari manga sizingraba manga di sukrabani khamba yadru nangna mathanda phamaga thakpadabu manga thakpadabu adum yengaga leiriba nangsu angakpamani mangonda du monsinduna ngangsilakpa aduda sana khumudana kanararoi khangladuna khumludre makoina dumna famduna leiringai sanagi phone adu ringking lai begtagi lakthoktuna yengbada manigi oiramdi braden leibaduda hogatuna makoina famlamba adudagi khara chathokduna phone adu receive tawi hello sir nang bahuji kadai dilege ngambadu nanga puliba natro ngaihakti khanjanai sanadu kari khumsige haidana wakal khana khana braden da suyeng lai oidabe hengangshin basungamde mani na mangonda kayagi matik thajaba thamba atai kanana khangdrabasu ma masana di khangbani sir ngambana magi thaba ma chatse haiduna chatli sir office ta di leijadre oh okay lakna ba tawro dadi aduga aigi office tamta lao ai nanga tanaga da wa ma leiri sir ithanda lao hybra natragana sir ngambasu yorakadra nathanta dum lao hoi sir ai athubada yokshilakna ba tawrage dadi hoi hoi sana kola du kaklaba matung braden gi manakta changsilai aduga table da leiriba bag tu paikhat hairei sir si ai nga hek leraga loba lakjarage ai office pa gudang athubagi oina chataba yadre pharine sana da thokri sana na thoki baga mapa chana na braden gi phone du ranking lai lokthok tu ne yenglubada mama gi oirami kari haidori banu haibagi wakhalda phone adu okhatuna nakongda tapna thangjinduna thami nang hauji kadai dile mama ge sawbaga sagonna ba wahang aduda braden mathanta ka aduma koilei leiduna yenglaba matungda khumlei ithanta lei kaidurage ma nang nei ngonda minama pamli bisakarigino nang aigi jani aina nangonda haiba wasi nang taningdre haibagi mawongda ifong fong naiba singna bana to ulakano nang nei ngonda challenge tobada nang mai pakpa ngamgani khanbro ma kai matangino ai wakhal tadre nangga secretary sanaga unabagi paw aina fangabani aina nangonda pikiba warning adu nangna thoidrabanna aina torakpa thabakta nang wangangakpa yar natima hello 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 mana ngange tawriba wadu tabidana mamana phone adu kakre braden du khoidok sagalaktuna phone du khanglanglangi safu kana langba oibana floor du da taduna pungkai hekai somdana sana mani office room da lai ma changlakpa ubada leiramba yai farel du thokra haibagi ingit tawduna manina mapanda thokhankhre yai farel du sana bu ubada nofit tawduna respect ama ulami sana su nofit tawkibani paukumoina phamu yani sir adum lepage phamune sana sangsin famthai mani du yengamba file du tapna khumjinduna lonkhatuna leiriba file mayam adugi mathakta tapna thami aduga
ꯎꯞꯂꯝꯕ ꯑꯅꯣꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯇꯞꯅ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯇꯞꯅ ꯇꯞꯅ ꯃꯑꯣꯡ ꯍꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯇꯧꯏ꯫ ꯌꯦꯡꯕꯁꯨ ꯌꯦꯡꯂꯛꯇꯦ ꯁꯅꯥꯗ ꯃꯥꯒꯤ ꯑꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯏ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯅꯤꯠ 3ꯃꯨꯛꯀꯤ ꯃꯇꯨꯡ ꯌꯥꯏꯐꯅ ꯀꯣꯐꯤ ꯀꯞ 2 ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯅꯤꯒꯤ ꯃꯃꯥꯡꯗ ꯑꯃ ꯁꯅꯥꯒꯤ ꯃꯃꯥꯡꯗ ꯑꯃ ꯇꯞꯅ ꯇꯞꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯧꯁꯤꯟꯅꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯃꯈꯨꯠꯇꯨ ꯊꯝꯗꯨꯅ ꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯁꯨ ꯆꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯁꯅꯥ, ꯁꯔ, ꯑꯩꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯅꯤ, ꯑꯗꯨꯅ ꯃꯤꯁꯦ ꯊꯥꯖꯕ ꯃꯇꯝꯗ ꯀꯅꯥ ꯊꯥꯖꯕ ꯌꯥꯏ ꯑꯣꯔ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯤ꯫ ꯊꯥꯖꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯊꯥꯖꯗꯦ, ꯌꯥꯝꯅ ꯇꯥꯡꯅ ꯆꯨꯁ ꯇꯧꯏ ꯑꯩꯅ ꯊꯥꯖꯕ ꯌꯥꯕꯁꯤ꯫ ꯁꯤ ꯅꯪꯁꯨ ꯃꯇꯝ ꯁꯥꯡꯅ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯛꯑꯕꯅꯤꯅ ꯈꯪꯂꯝꯃꯅꯤ꯫ ꯍꯣꯏ ꯁꯔ꯫ ꯊꯥꯖꯕ ꯁꯤꯟꯅꯈ꯭ꯔꯕ ꯃꯤ ꯑꯃꯗ ꯊꯥꯖꯕ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯕꯅꯤ꯫ ꯃꯥꯡꯕ ꯍꯥꯏꯗꯅ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯋꯥ ꯅꯠꯇꯦ, ꯌꯥꯝ ꯊꯤꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯒꯤ ꯑꯣꯏꯕ ꯃꯣꯠ ꯀꯔꯤ ꯂꯩ? ꯁꯔꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ You are just like a daughter to me. I believe in you more than anyone working here. Did you know this? Yes, sir. ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯆꯥꯕꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯈꯤꯗꯕꯅꯤ꯫ You know, ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ ꯏꯆꯥꯅ ꯁꯣꯏꯈ꯭ꯔꯕꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯁꯦꯡꯅ ꯁꯅꯥ ꯑꯗꯨ ꯃꯅꯤꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯉꯝꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ꯫ ꯃꯔꯥꯜ ꯁꯤꯅꯤꯡꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯅꯥꯀꯣꯏꯅꯕ ꯃꯑꯣꯡ ꯑꯃꯗ ꯐꯣꯡꯗꯣꯛꯏ ꯍꯥꯏꯕꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯥꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯤꯕꯁꯤ꯫ ꯃꯅꯤꯁꯨ ꯀꯣꯏꯊꯣꯛꯄꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯈꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯍꯪꯂꯛꯏ꯫ ꯅꯪꯕꯨ ꯑꯩꯅ ꯊꯥꯖꯕꯗ ꯃꯥꯡꯖꯕ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯍꯪꯕ ꯋꯥꯍꯪ ꯑꯣꯏꯔꯤ꯫ ꯃꯁꯤꯗ ꯅꯪꯒꯤ ꯑꯣꯏꯕ ꯀꯃꯦꯟ ꯀꯔꯤ ꯂꯩ? ꯉꯁꯥꯏꯗꯒꯤ ꯃꯤꯅꯝ ꯆꯥꯕ ꯃꯤ ꯑꯃꯗ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯤ ꯃꯉꯣꯟꯗ ꯑꯣꯏꯔꯦ ꯍꯥꯏꯕ ꯁꯅꯥ ꯋꯥꯈꯜ ꯂꯥꯛꯏ, ꯑꯗꯨꯕꯨ ꯊꯥꯖꯕ ꯃꯥꯡꯕ ꯌꯥꯕ ꯀꯔꯤ ꯊꯕꯛ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯤ꯫ ꯁꯔ, ꯑꯩꯅ ꯁꯔꯒꯤ ꯊꯥꯖꯕꯗ ꯆꯤꯡꯅꯕ ꯌꯥꯕ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯂꯩꯈꯤꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ ꯁꯔ꯫ ꯁꯅꯥ, ꯑꯩꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕꯁꯦ ꯑꯩ ꯑꯉꯛꯄ ꯐꯥꯎꯏ꯫ ꯑꯣꯀꯦ, ꯑꯩ ꯀꯣꯏꯁꯟ ꯑꯁꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯅꯪꯅ ꯈꯪꯒꯗꯕ ꯃꯑꯣꯡꯗ ꯍꯪꯂꯒꯦ꯫ ꯅꯪꯒ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯕ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯒꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯦ ꯀꯔꯤꯅꯣ? ꯑꯗꯨꯒ ꯃꯔꯤ ꯑꯁꯤꯗ ꯑꯩꯒꯤ ꯆꯥꯡꯉꯝꯕꯕꯨ ꯅꯪꯅ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯔꯝꯅ ꯀꯔꯤ? ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯃꯅꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯥꯔꯊ꯭ꯔ, ꯌꯦꯡꯂꯤꯕ ꯃꯥꯕꯨ ꯆꯤꯡꯅꯕꯒꯤ ꯃꯤꯠꯌꯦꯡ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯂꯤ꯫ ꯈꯨꯝꯗꯕ ꯌꯥꯔꯣꯏꯗꯕ ꯄꯥꯎꯈꯨꯝꯅꯤ, ꯃꯥꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯕ ꯋꯥꯍꯪ ꯅꯠꯇꯦ꯫ ꯈꯪꯂꯕ ꯃꯇꯨꯡꯗ ꯍꯪꯉꯛꯄ ꯋꯥꯍꯪꯅꯤ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯅ ꯃꯥꯒꯤ ꯑꯃꯗꯤ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯕꯨ ꯂꯣꯏꯅꯔꯛꯄ ꯑꯁꯤꯗ ꯃꯥꯕꯨ ꯃꯅꯤꯅ ꯆꯤꯡꯅꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯃꯥ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯕꯨ ꯃꯆꯥꯒꯨꯝ ꯂꯣꯏꯅꯔꯒ ꯃꯥꯕꯨ ꯊꯥꯖꯕꯤꯗꯦ ꯍꯥꯏꯗꯨꯅ꯫ ꯁꯔ, ꯑꯩꯒ ꯁꯔ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯕ꯭ꯔꯦꯗꯦꯟꯒ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯔꯤ ꯂꯩꯅꯗꯦ꯫ ꯍꯥꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯃꯤ ꯑꯃꯁꯨ ꯅꯠꯇꯦ꯫ ꯑꯣꯐꯤꯁꯤꯌꯦꯜꯂꯤ, ꯄꯔꯁꯅꯦꯜꯂꯤ ꯑꯩꯅ ꯃꯥꯕꯨ ꯈꯪꯕ ꯂꯩꯇꯦ꯫ ꯑꯩꯅ ꯃꯥꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔ ꯉꯝꯕꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯎꯅꯖꯕꯅꯤ꯫ ꯋꯥꯠ? ꯑꯩꯒꯤ ꯏꯆꯥ ꯉꯝꯕꯒꯤ ꯈꯨꯠꯊꯥꯡꯗꯒꯤ? ꯌꯦꯁ ꯁꯔ, ꯋꯥꯁꯤ ꯁꯔ ꯉꯝꯕꯒꯤ ꯄꯔꯁꯅꯦꯜ ꯃꯦꯇꯔ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯁꯔꯗ ꯄꯥꯎ ꯄꯤꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯁꯔꯅ ꯍꯪꯕꯤꯔꯛꯂꯕꯅꯤꯅ ꯑꯩ ꯈꯨꯝꯖꯒꯦ꯫ ꯁꯔ ꯉꯝꯕꯒ ꯁꯔ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯕ꯭ꯔꯦꯗꯦꯟꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏꯕꯁꯤꯃꯗꯤ ꯀꯟꯐꯔꯝ ꯑꯣꯏꯔꯦ꯫ ꯂꯟꯗꯟꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯅ ꯈꯪꯕ ꯉꯝꯖꯩ꯫ ꯑꯗꯨ ꯅꯠꯇꯕ ꯑꯍꯦꯟꯕ ꯑꯃꯠꯇ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯁꯔ꯫ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯅꯥ ꯑꯃꯠꯇꯗ ꯍꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯁꯔ ꯉꯝꯕꯅ ꯕꯔꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯖꯤꯟꯕꯗꯒꯤ ꯁꯔ ꯕ꯭ꯔꯦꯗꯦꯟ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯍꯧꯖꯤꯛ ꯄꯣꯊꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯅꯤ ꯃꯈꯨꯠꯅ ꯇꯦꯕꯜꯗ ꯁꯨꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ, ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ? ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯕ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯆꯥꯒ ꯑꯩꯒꯤ ꯏꯆꯥꯒ ꯇꯤꯟꯅꯕ? ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ ꯃꯁꯤ꯫ ꯃꯥꯒꯤ ꯃꯆꯥꯅ ꯑꯩꯒꯤ ꯏꯆꯥꯗ ꯇ꯭ꯔꯤꯛ ꯁꯥꯟꯅꯗꯨꯅ ꯑꯩꯕꯨ ꯅꯝꯊꯅꯕ ꯕ꯭ꯔꯣꯖꯦꯟꯅ ꯇꯧꯕ ꯄ꯭ꯂꯥꯟ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕ ꯃꯑꯣꯡꯗ ꯁꯤꯡꯅꯕ ꯃꯈꯣꯏ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯁꯥꯏ꯫ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯄꯦꯔꯦꯟꯁ ꯑꯃꯠꯇꯅ ꯈꯪꯕ ꯃꯥꯟꯗꯦ ꯁꯔ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤꯁꯦ ꯀꯅꯥꯗꯁꯨ ꯈꯪꯕꯒꯤ ꯃꯑꯣꯡ ꯎꯗꯦ꯫ ꯂꯣꯟꯅ ꯁꯤꯟꯕ ꯄ꯭ꯂꯥꯟꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯁꯤꯡꯅꯕꯕꯨ ꯑꯁꯤ ꯌꯧꯅ ꯁꯤꯡꯅꯕ?
ꯈꯪꯒꯅꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯃꯥꯅ ꯉꯝꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯅꯤꯌꯦꯅ ꯉꯝꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯥꯏꯕꯗꯣ ꯁꯣꯝꯗꯅ ꯉꯝꯕ ꯄꯨꯡꯃꯨꯛꯀꯤ ꯃꯇꯨꯡ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯄꯥꯡꯊꯣꯔꯛꯂꯤ ꯐꯃꯨꯡꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯃꯈꯨꯠꯅ ꯅꯩꯗꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯕ꯭ꯔꯗꯦꯟꯅ ꯃꯈꯨꯠꯇ ꯃꯦꯒꯥꯖꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯆꯤꯌꯔ ꯑꯃꯗ ꯐꯝꯃꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯕ꯭ꯔꯗꯦꯟꯅ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯋꯥꯈꯜ ꯇꯥꯔꯕ ꯅꯪꯕꯣ ꯀꯩꯒꯤꯅꯣ ꯅꯊꯟꯇꯗꯨ ꯌꯥꯝꯅ ꯇꯧꯁꯤꯜꯂꯨꯔꯤꯗꯨꯕꯣ ꯀꯩꯅꯣ ꯅꯪꯒ ꯂꯩꯔꯝꯃꯤꯁꯤꯅ ꯁꯅꯥꯗꯤ ꯅꯈꯣꯏ ꯅꯄꯥꯅ ꯑꯣꯐꯤꯁꯇ ꯀꯧꯋꯦꯅ ꯆꯠꯈꯤꯕꯅꯤ ꯉꯝꯕꯁꯤ ꯆꯪꯁꯤꯟꯗꯨꯅ ꯆꯤꯌꯔ ꯑꯃꯗ ꯐꯝꯃꯤ ꯑꯗꯨꯒ ꯕ꯭ꯔꯗꯦꯟꯗ ꯌꯦꯡꯗꯨꯅ ꯄꯤꯁꯨꯝ ꯑꯗꯨ ꯈꯖꯤꯛ ꯁꯨꯛꯇꯨꯅ ꯌꯦꯡꯂꯛꯏ ꯕ꯭ꯔꯗꯦꯟꯁꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯄꯥꯏꯔꯝꯕ ꯃꯦꯒꯥꯖꯤꯟ ꯑꯗꯨ ꯊꯨꯞꯆꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨꯅ ꯃꯥꯂꯪꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯇꯧꯅꯤꯡꯗꯅ ꯇꯧꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯉꯝꯕ ꯁꯅꯥꯒ ꯑꯩꯒꯁꯦ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯄꯦꯔꯦꯟꯁꯅ ꯆꯤꯡꯅꯔꯤ ꯋꯥꯠ ꯁꯅꯥꯒ ꯃꯥꯒꯗꯤ ꯀꯩꯒꯤ ꯀꯔꯝꯕ ꯋꯦꯗ ꯌꯦꯡꯉꯒ ꯆꯤꯡꯅꯔꯤꯕ ꯅꯍꯥꯟ ꯅꯣꯡꯃ ꯅꯪꯅ ꯑꯩ ꯄꯤꯛꯑꯞ ꯇꯧꯕ ꯂꯥꯛꯄꯗꯨꯒꯤ ꯐꯣꯇꯣ ꯈꯔ ꯑꯩꯉꯣꯟꯗ ꯎꯠꯂꯤ ꯐꯣꯇꯣꯗꯨꯗ ꯅꯪꯗꯤ ꯎꯗꯦ ꯑꯩꯒ ꯃꯥꯒ ꯈꯛ ꯎꯕꯅꯤ ꯃꯣꯏꯅ ꯂꯥꯟꯅ ꯈꯜꯂꯦ ꯃꯗꯨꯗ ꯃꯗꯨ ꯅꯠꯇꯦꯅ ꯅꯪ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯋꯥꯔꯁꯤꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯕꯨ ꯌꯥꯎꯍꯟꯅꯕ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯑꯃꯨꯛ ꯄꯨꯊꯣꯛꯇꯕ ꯌꯥꯔꯣꯏ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯒꯤ ꯃꯔꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯅꯪꯒꯤ ꯃꯔꯝ ꯑꯃꯨꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯗꯨꯒꯤ ꯈꯟꯕꯗ ꯑꯩ ꯍꯥꯏꯗ꯭ꯔꯕꯅꯤ ꯍꯥꯏꯗ꯭ꯔꯒ ꯐꯒꯗꯕ ꯋꯥ ꯅꯠꯇꯦ ꯅꯣꯏ ꯄꯦꯔꯦꯟꯁꯅ ꯈꯪꯉꯕꯅꯤꯅ ꯁꯅꯥꯒ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯅꯁꯨ ꯁꯣꯏꯗꯅ ꯄꯥꯎ ꯐꯪꯉꯝꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏꯅ ꯁꯅꯥꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯖꯗꯕ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤ ꯐꯖꯗꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯃꯥꯅ ꯃꯥꯕꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯕꯨ ꯗꯤꯔꯦꯛꯇꯔ ꯄꯣꯁꯇ ꯄꯤꯁꯤꯜꯂꯤꯁꯤꯅꯤ ꯑꯩ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯗꯤ ꯑꯗꯨꯗꯤ CEO ꯗꯤ ꯁꯣꯏꯗ꯭ꯔꯦ ꯅꯪꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯅꯪꯁꯦ ꯈꯔ ꯆꯥꯎꯕꯗ ꯑꯣꯏꯅ ꯇꯧꯅꯕ ꯍꯥꯏꯗꯣꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯏꯅꯝꯅꯃꯛꯑꯕꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯁꯥ ꯑꯝꯇ ꯑꯣꯏꯕ ꯌꯥꯕ ꯌꯦꯡꯕꯤꯌꯨ ꯇꯟꯖꯥꯗꯨꯗ ꯍꯣꯇꯦꯜꯒꯤ ꯔꯨꯝꯒꯤ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯈꯤꯡꯉꯛꯏ ꯕ꯭ꯔꯗꯦꯟꯅ ꯍꯧꯒꯠꯇꯨꯅ ꯉꯥꯡꯅ ꯉꯥꯡꯅ ꯊꯣꯛꯈꯤ ꯅꯪꯒꯤ ꯑꯣꯖꯥꯗꯣ ꯑꯣꯏꯔꯝꯒꯅꯤ ꯅꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯣ ꯑꯁꯣꯝ ꯔꯨꯝꯗ ꯉꯥꯏꯔꯝꯃꯒꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯅꯥ ꯑꯣꯏꯔꯝꯃꯤ ꯏꯇꯨꯛ ꯇꯨꯛꯊꯕ ꯃꯥꯟꯕ ꯁꯛꯐꯝ ꯑꯃ ꯌꯥꯎꯔꯤ ꯉꯁꯥꯏ ꯆꯠꯈꯤꯕ ꯑꯗꯨꯒ ꯈꯔ ꯈꯦꯠꯅꯕ ꯃꯑꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯔꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯖꯥꯠꯂꯣ ꯊꯣꯔꯛꯑꯅꯤ ꯊꯣꯔꯛꯑꯣ ꯍꯥꯏꯔꯝꯃꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯝꯕꯁꯨ ꯊꯣꯔꯛꯂꯤ ꯁꯅꯥꯕꯨ ꯍꯦꯛ ꯎꯕꯗ ꯂꯛꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯏꯊꯟꯇ ꯂꯪꯊꯣꯛꯑꯃ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯃꯤꯅꯒ ꯐꯥꯔꯒ ꯄꯨꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯁꯥꯔ ꯑꯣꯐꯤꯁꯇ ꯂꯥꯛꯅꯕ ꯁꯥꯔꯅꯁꯨ ꯍꯥꯏꯔꯤ ꯂꯣꯏꯔꯗꯤ ꯆꯠꯅꯕ ꯇꯧꯔꯁꯦ ꯉꯝꯕꯁꯨ ꯕ꯭ꯔꯗꯦꯟꯗ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯆꯠꯂꯨꯈꯤꯒꯦ ꯗꯥꯏꯔꯦꯛꯇꯔ ꯁꯥꯍꯦꯕ ꯂꯩꯖꯍꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯅꯥꯒ ꯂꯣꯏꯅꯅ ꯉꯝꯕ ꯊꯧꯔꯛꯂꯤ ꯄꯥꯔꯀꯤꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯏ ꯃꯈꯣꯏꯅ ꯆꯠꯂꯤꯉꯩ ꯑꯗꯨꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯀꯥꯔ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯕ ꯑꯗꯣꯝꯗ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯆꯠꯂꯝꯕ ꯑꯅꯤꯗꯨ ꯂꯦꯞꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯍꯥꯟꯅ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯦꯞꯄꯤ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨꯗꯤ ꯁ꯭ꯄꯤꯗ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯣꯃꯒꯦ ꯃꯇꯥꯒꯨꯝ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯉꯝꯕꯅ ꯁꯅꯥꯕꯨ ꯀꯣꯟꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯈꯪꯂꯩ ꯂꯩꯊꯣꯛꯏ ꯒꯥꯔꯤꯗꯨꯁꯨ ꯈꯥꯝꯂꯝꯗꯅ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯦ ꯋꯤꯟꯗꯣꯁꯤꯡ ꯑꯗꯨ ꯇꯤꯟꯇꯦꯠ ꯑꯣꯏꯕꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯃꯁꯛ ꯎꯍꯧꯗ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯒꯥꯔꯤ ꯅꯝꯕꯔ ꯌꯥꯎꯗꯦ ꯁꯅꯥꯗꯨ ꯐ꯭ꯂꯣꯔꯗꯨꯗ ꯇꯨꯕ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯤꯟꯈꯤꯕꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯦ ꯉꯝꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯒꯥꯔꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯉꯝꯕꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯁꯅꯥꯕꯨ ꯌꯦꯡꯂꯛꯄꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯝꯕ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯕꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯄꯝꯈꯠꯇꯨꯅ ꯁꯅꯥꯒꯤ ꯈꯖꯥꯏꯗ ꯃꯈꯨꯠꯅ ꯇꯞꯅ ꯇꯞꯅ ꯊꯥꯗꯨꯅ ꯀꯧꯏ ꯁꯅꯥ 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 ꯉꯝꯕ ꯁꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯒꯤ ꯁꯣꯗꯨ ꯂꯧꯗꯨꯅ ꯁꯅꯥꯕꯨ ꯐꯩꯕꯝꯗꯅ ꯄꯝꯗꯨꯅ ꯒꯥꯔꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯅꯤꯡꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯅꯥꯕꯨ ꯍꯤꯞꯍꯜꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯑꯅꯛꯄꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯂꯩꯔꯝꯂꯤꯕ ꯗꯣꯛꯇꯔꯁꯤꯡꯅ ꯁꯅꯥꯕꯨ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡ ꯊꯣꯏꯗꯣꯛꯄ ꯁꯣꯛꯄ ꯌꯥꯎꯗꯦ ꯃꯦꯟꯇꯦꯜ ꯁꯣꯛ ꯆꯠꯄꯅꯤ ꯒ꯭ꯌꯥꯟ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯉꯝꯕ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯈꯜ ꯂꯥꯛꯄ ꯉꯥꯏꯔꯤ ꯉꯥꯏꯅ ꯉꯥꯏꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯀꯅꯥꯒꯤ ꯃꯤꯅ ꯇꯧꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤ ꯑꯅꯤ ꯈꯛꯇꯅꯤ ꯑꯃꯅ ꯃꯥꯒꯤ ꯃꯄꯥꯅ ꯁꯅꯥꯕు ꯀꯤꯍꯟ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄ ꯑꯗꯨꯒ ꯑꯃꯅ ꯕ꯭ꯔꯗꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯗ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯅꯤꯁꯤꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯅ ꯇꯧꯒꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯝꯕꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃꯗꯤ ꯈꯟꯕꯗ ꯌꯥꯝꯅ ꯂꯨꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ
ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯑꯃꯕꯨ ꯏꯆꯝ ꯆꯝꯅ ꯈꯪꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯉꯝꯕ ꯈꯪꯏ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯁꯤ ꯃꯅꯤꯒꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯀꯝꯄꯅꯤ ꯑꯁꯤꯗ ꯃꯥꯒꯤ ꯄꯥꯋꯔ ꯑꯃꯠꯇ ꯂꯩꯇꯦ, ꯂꯩꯒꯦ ꯍꯥꯏꯗꯨꯅꯁꯨ ꯅꯣꯡꯃꯇ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯉꯝꯕ ꯁꯛꯇꯤ ꯄꯥꯝꯂꯛꯏ꯫ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯝꯗ ꯑꯃꯨꯠ ꯇꯥꯅ ꯈꯪꯅꯤꯡꯕ ꯄꯣꯛꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯄꯦꯠꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯃꯅ ꯐꯃꯨꯡꯗ ꯁꯤꯕꯒꯨꯝ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯕꯗ ꯇꯁꯦꯡꯅ ꯉꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯃꯨꯟꯅ ꯁꯅꯥꯕꯨ ꯌꯦꯡꯂꯤꯉꯩ ꯁꯅꯥ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯅ ꯇꯞꯅ ꯀꯨꯞꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯉꯝꯕꯅ ꯁꯅꯥꯕꯨ ꯀꯧꯔꯛꯏ꯫ "ꯁꯅꯥ, ꯁꯅꯥ!" ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯉꯝꯕꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯝꯃꯤꯕ ꯃꯐꯝ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯁꯅꯥ ꯈꯨꯅꯤꯡꯅ ꯁꯧꯗꯨꯅ ꯍꯧꯒꯠꯅꯕ ꯇꯧꯕꯗꯨ ꯉꯝꯕꯅ ꯃꯉꯛꯇ ꯉꯥꯛꯇꯨꯅ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ꯫ ꯁꯅꯥꯗꯨ ꯃꯀꯣꯛꯇꯨ ꯆꯤꯛꯄꯒꯨꯝ ꯇꯧꯕꯗꯨꯅ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯕꯗꯨ ꯎꯕꯗ ꯉꯝꯕꯅ ꯍꯪꯂꯛꯏ, "ꯀꯩꯀꯩ ꯅꯨꯡꯉꯥꯏꯇꯒꯦ? ꯑꯩ ꯗꯣꯛꯇꯔ ꯀꯧꯔꯨꯒꯦ?" ꯌꯥꯔꯅꯤꯌꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯉꯁꯥꯏ ꯒꯥꯔꯤꯅ ꯄꯥꯔꯀꯤꯡꯗ..." ꯉꯝꯕꯅ ꯂꯨꯅ ꯈꯟꯖꯤꯜꯂꯛꯏꯕ ꯁꯅꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯋꯥ ꯑꯗꯨ ꯂꯨꯅ ꯈꯟꯖꯤꯟꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯤꯁꯥ ꯋꯥꯡꯕ ꯀꯥꯡꯕꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯨ ꯉꯥꯎꯔꯒ ꯒꯥꯔꯤ ꯊꯧꯔꯤꯗꯨꯕꯨ ꯉꯥꯎꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯃꯅꯤꯄꯨꯔꯁꯦ ꯑꯉꯥꯎꯕ ꯌꯥꯝꯅ ꯂꯩ꯫ ꯃꯤ ꯁꯤꯅꯤꯒ ꯈꯪꯗꯦ, ꯒꯥꯔꯤꯗꯨꯕꯨ ꯍꯦꯛꯇ ꯊꯧꯖꯤꯜꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯁꯨꯅꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ? ꯑꯩ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯁꯤꯔꯝꯃꯣꯏꯗ꯭ꯔꯣ ꯅꯪꯕꯣ?" ꯉꯝꯕꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯝ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯅꯥ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯖꯈ꯭ꯔꯦ꯫